Assamgi Sirbumi Hana Karimganj haina khangnaramba Hingla Dulab Jerada Dagarbon Development Committee na sinduna haukiba mamang chahi megi tang ahum lising ani kungahum doida thokiba tamthiraba thodo adu amuk hanna thoktana na ba amasung Imalaibang Manipurda Santi hanjina ba amasung Imalaibak kidamakta thawaina pontha pikraba Echil Enao Singgi Kathokhiba Thouna adu Ekai Khumnaba Utpa amadi ningsingba Oina Meira Kattuna Thouram Pangthokhare Thouram aduda saknairaba All India Cyclist Laisram Ranjitsu saruk yake ngarang pangthokliba Thouramga Leina Cyclist Laisram Ranjit na asum na hai ngasi aikhoi gi Imalaibak Manipur asida chahi ani helaba phawba santi purakpa ngamdaba asi aikhoi gi laibak thiba amani Manipur da hojik santi leiba ngamdana leiriba asi pendaba oina aikhoina Black Day asi candle lighting tawduna Thouram asi pangthokpani haina phungdoki Thouram aduda Khambatol Dagarbon Development Committee gi President amasung pakhang leisabi kayana Meira thanduna saruk yake